Kayada Yelhou Phurup Singna Amata Oina Thengnanabadi Pandamda Awang SEKMAI KANGLATONGBI AMASUNG MAKHAN area da LEIRIBA MEITEI AMASUNG NAGA Phurup Singgi OIBA North Indigenous Women's Organization KOUBA loop ama SEMKHRE loinana nauna SEMKHRABA loop asigi thau pugadaba singsu khanki nauna thau pugadaba khallaba sing adudi President da Usam Amubi Vice President Waripam Sanahanbi Secretary da Ruth Tuimai Assistant Secretary Sauba Madhabi amadi Treasurer da NG Tombini ngasi awang SEKMAI da leiba Advanced Women Society apunba mara paibi awang SEKMAI gi President Usam Amubi gi yumda Naga amadi MEITEI Phurup ki khulkun gi maira paibi singna sarugyaduna pangthokiba anauba loop sembagi thoronga mari leinana loop asigi President oina khalaba Usam Amubina fongdorakpada mitop singnai nong kangdana Yelhou Phurup Singda landaduna piriba chaitheng asina awaba nanglaba MEITEI amasung Naga Phurup ki maira paibi singna punsinduna ngasi loop asi sembani loop asina koliba mafam singda thorakpa matam-matamgi oiba issue singda Amata Oina leminaduna Lamdam Asida Yelhou mi sing kanbada chawraba thodang lawgani loinana manipur thogliba lan asigi waroshinama puraknaba India government amadi manipur lengangna honabiu amadi Lamdam Asida nongma kangdana narol da chaglangliba mito sing khandoklaba matungda Lamdam Asida census chawbagi khongthang lokhaikadabani maduna tadana lengaga sina lawgadaba thodang lawdana thokliba irang asi yengduna leirabadi nongmadi soidana Yelhou mi sing Lamdam Asida gi mutkiba yai hainasu fongdoki awang nanggi OIBA akoi nupi apun bagi OIBA nupi gi ahan bada chungi tangkun dareta akoi hautokhi atudagi hemba mo mi si yauge haidana khun gi mina akoi so haubiro haidana sumai tawdana akoi ngasi amu punjare tang tara July gi tang tara sida akoi amu punjare sida akoi kun gani thoi sure sai akoi mafam da thorakpa crime thabak adagi kokina tawrakpa thabak da akoi punna thengmane ba haidra akoi punna akoi semjare aduna akoi gi maming chu akoi ngasi akoi thonjare